Hello, I giving baboy na may rakpam. Nahanam pumas di sorgi wapaw ta na bagida maglak piba ang sige mag katagachari. Agi prathna di nahak na takdi ba wapaw ang sige mapal na isor buhay na nung siba amasung mahaki mi aduga mahaki singlup buhay na nung siba sini. Diba hak na nahaki na pamda noluk choning ba dudi nahak na takdi ba wapaw asina. Nahak na nahaki singlup ta pipam tok pa nahaki commitment amasung nahaki singlup ki luching singi makapon pam tok pa adugi mahuti silhan bigano. Adu ba wapaw sige mapal na. Nakagising lupa hinanong siba, nakagising lupa luching mo sing buhay hinanong siba, at quite maruoy na, isuri matik mga na magtihing ba punsi da chakot pa adu, eki pratana ni. Ibang umaki wapaw, taminas. ꯑꯍꯥꯟꯕꯗ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯒꯤꯗꯃꯛꯇ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯤ ꯑꯗꯨꯒ ꯉꯁꯤ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯑꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯋꯥꯍꯪ ꯑꯃ ꯍꯥꯟꯅ ꯍꯧꯖꯒꯦ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯃꯥꯡꯗꯁꯨ ꯂꯥꯡ ꯇꯨꯡꯗꯁꯨ ꯇꯦꯟ ꯍꯥꯏꯕꯒꯤ ꯄꯨꯟꯁꯤꯗ ꯊꯦꯡꯅꯈ꯭ꯔꯕ꯭ꯔꯥ ꯇꯧꯐꯝ ꯈꯪꯗꯕ ꯑꯗꯨꯒ ꯑꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯒꯨꯝꯅ ꯂꯦꯟꯈꯤꯕ ꯄꯨꯟꯁꯤ ꯌꯥꯎꯔꯕ꯭ꯔꯥ ꯃꯇꯝꯗꯨꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯂꯦꯟꯈꯤꯕꯒꯦ ꯑꯗꯨꯒ ꯀꯔꯝ ꯍꯥꯏꯅ ꯂꯥꯟꯊꯣꯛꯈꯤꯕꯒꯦ ꯅꯠꯇ꯭ꯔꯒꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯗꯨꯒꯤ ꯃꯍꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ꯭ꯔꯥ ꯑꯁꯤꯒꯨꯝꯕ ꯁꯤꯆꯨꯑꯦꯁꯟꯁꯦ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯜꯂꯦ ꯏꯇꯣꯝꯇ ꯑꯣꯏꯔꯕꯣꯏꯔꯦ ꯑꯇꯣꯞꯄ ꯃꯤꯁꯤꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯧꯅ ꯈꯜꯂꯦ ꯃꯈꯣꯏꯁꯤꯡꯗꯗꯤ ꯊꯣꯛꯇꯕꯗꯧꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯕꯥꯏꯕꯜꯅ ꯇꯝꯕꯤꯔꯤ ꯃꯗꯨꯗꯤ ꯏꯇꯣꯝꯇ ꯅꯠꯇꯦ ꯌꯦꯡꯕꯤꯌꯨ ꯕꯥꯏꯕꯜꯗ ꯑꯩꯈꯣꯏꯅ ꯎꯕ ꯃꯇꯝꯗ ꯖꯣꯁꯦꯐ ꯀꯔꯝꯍꯥꯏꯅ ꯇꯧꯒꯦ ꯃꯍꯥꯛꯀꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯅ ꯃꯍꯥꯛꯄꯨ ꯀꯣꯝꯗ ꯏꯟꯊꯕꯤꯈꯤ ꯑꯗꯨ ꯈꯛꯇ ꯅꯠꯇꯦ ꯏꯖꯔꯦꯜ ꯃꯆꯥꯁꯤꯡꯅ ꯏꯖꯤꯞꯇꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯥꯡꯗꯅ ꯁꯃꯨꯗ꯭ꯔꯒꯤ ꯏꯄꯥꯛ ꯇꯨꯡꯗꯅ ꯏꯖꯤꯞꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯄꯒꯤ ꯄꯨꯟꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯇꯧꯐꯝ ꯈꯪꯗꯕ ꯃꯌꯥꯏꯗ ꯆꯞꯄꯒ ꯂꯩꯕꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗ ꯃꯈꯣꯏ ꯂꯦꯟꯈꯤ ꯑꯗꯨꯒꯨꯝꯅ ꯗꯦꯕꯤꯠꯇꯁꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨꯗꯁꯨ ꯑꯋꯥꯕꯅ ꯀꯣꯏꯁꯜꯂꯒ ꯂꯩꯕꯒꯤ ꯁꯤꯆꯨꯑꯦꯁꯟ ꯑꯃꯈꯛ ꯉꯁꯤ ꯁꯥꯝ 3 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯕꯥꯏꯕꯜ ꯍꯥꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯥꯝ ꯅꯝꯕꯔ 3ꯗ ꯌꯦꯡꯃꯤꯟꯅꯁꯤ ꯁꯥꯝ ꯅꯝꯕꯔ 3ꯗ ꯁꯨꯃꯥꯏꯅ ꯍꯥꯏ ꯃꯆꯥꯅꯤꯄꯥ ꯑꯞꯁꯂꯣꯝꯗꯒꯤ ꯆꯦꯟꯕꯗ ꯗꯦꯕꯤꯠꯀꯤ ꯊꯥꯒꯠ ꯏꯁꯩ ꯍꯦ ꯖꯦꯍꯣꯚꯥ ꯑꯩꯒꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯤꯁꯤꯡ ꯀꯌꯥ ꯌꯥꯝꯅ ꯍꯦꯟꯒꯠꯂꯤꯕ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯂꯤꯕ ꯃꯈꯣꯏꯒꯤ ꯃꯁꯤꯡ ꯌꯥꯝꯃꯤ ꯃꯤ ꯀꯌꯥꯅ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯔꯝꯗ ꯍꯥꯏ ꯏꯁꯣꯔꯗ ꯃꯍꯥꯛꯀꯤꯗꯃꯛ ꯃꯇꯦꯡ ꯂꯩꯇꯦ ꯁꯦꯂꯥ ꯑꯗꯨꯕꯨ ꯍꯦ ꯖꯦꯍꯣꯚꯥ ꯅꯍꯥꯛꯇꯤ ꯑꯩꯒꯤꯗꯃꯛ ꯆꯨꯡꯒꯣꯏꯅꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯉꯥꯅꯤ ꯑꯃꯁꯨꯡ ꯑꯩꯒꯤ ꯀꯣꯛ ꯊꯥꯡꯒꯠꯍꯟꯕꯤꯕ ꯃꯄꯨꯅꯤ ꯑꯩꯅ ꯖꯦꯍꯣꯚꯥꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯧꯖꯩ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯆꯤꯡꯗꯒꯤ ꯑꯩꯉꯣꯟꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤ ꯁꯦꯂꯥ ꯑꯩꯅ ꯍꯤꯠꯊꯔꯦ ꯑꯃꯁꯨꯡ ꯇꯨꯝꯊꯔꯦ ꯑꯩꯅ ꯍꯧꯒꯠꯂꯦ ꯃꯔꯝꯗꯤ ꯖꯦꯍꯣꯚꯥꯅ ꯑꯩꯕꯨ ꯇꯦꯛꯈꯠꯍꯟꯕꯤ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯏꯀꯣꯏ ꯀꯣꯏꯁꯜꯂꯤꯕ ꯃꯤ 10,000-10,000ꯕꯨ ꯑꯩꯅ ꯀꯤꯔꯣꯏ ꯂꯦꯡꯈꯠꯄꯤꯔꯣ ꯍꯦ ꯖꯦꯍꯣꯚꯥ ꯑꯩꯕꯨ ꯀꯟꯕꯤꯌꯨ ꯍꯦ ꯏꯁꯣꯔ ꯅꯍꯥꯛꯅ ꯑꯩꯒꯤ ꯌꯦꯛꯅꯕ ꯄꯨꯝꯅꯃꯛꯀꯤ ꯆꯩꯔꯨꯡꯗ ꯌꯩꯔꯦ ꯅꯍꯥꯛꯅ ꯏꯁꯣꯔ ꯅꯤꯡꯗꯕꯁꯤꯡꯒꯤ ꯃꯌꯥ ꯊꯨꯗꯦꯛꯂꯦ ꯑꯔꯥꯟ ꯈꯨꯕꯝꯗꯤ ꯖꯦꯍꯣꯚꯥꯗ ꯂꯩ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯅꯍꯥꯛꯀꯤ ꯕꯣꯔ ꯂꯩ ꯁꯦꯂꯥ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯆꯪꯖꯗꯨꯅ ꯍꯥꯏꯖꯃꯤꯟꯅꯁꯤ ꯏꯄꯥ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯒꯠꯆꯩ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯋꯥꯍꯩ ꯑꯁꯤꯕꯨ ꯁꯟꯇꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯅꯁꯥꯏꯍꯥꯛꯄꯨ ꯁꯤꯖꯤꯟꯅꯕꯤꯌꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯋꯥꯍꯩꯗꯒꯤ ꯅꯍꯥꯛꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯌꯨ ꯑꯗꯨꯒ ꯅꯍꯥꯛꯀꯤ ꯋꯥꯍꯩꯒꯤ ꯃꯄꯥꯜꯅ ꯅꯍꯥꯛꯀꯤ ꯑꯆꯨꯝꯕ ꯈꯪꯖꯗꯨꯅ ꯅꯍꯥꯛꯀꯤ ꯇꯨꯡ ꯏꯟꯖꯕꯗ ꯏꯁꯣꯔꯅ ꯍꯥꯟꯅ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯐꯝꯗ ꯍꯥꯏꯖꯕꯅꯤ ꯍꯥꯏꯖꯕꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯅꯤ ꯑꯃꯦꯟ ꯑꯩꯈꯣꯏ ꯇꯦꯛꯁꯁꯤꯗ ꯃꯅꯨꯡ ꯍꯟꯖꯟꯅ ꯌꯦꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯔꯗꯪ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ ꯗꯦꯕꯤꯠ ꯏꯖꯔꯦꯜꯒꯤ ꯅꯤꯡꯊꯧꯅꯤ ꯏꯁꯣꯔꯒꯤ ꯊꯃꯣꯏ ꯄꯦꯟꯕꯤꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛꯅ ꯏꯕ ꯏꯁꯩꯅꯤ ꯁꯥꯝ ꯅꯝꯕꯔ 3ꯁꯤ ꯏꯁꯣꯔꯅ ꯗꯦꯕꯤꯠꯀꯤ ꯃꯆꯥꯅꯨꯄꯥꯅ ꯂꯣꯝꯕ ꯅꯥꯏꯗꯅ ꯅꯤꯡꯊꯧ ꯑꯣꯏꯍꯟꯕꯤꯒꯅꯤ ꯍꯥꯏꯅꯁꯨ ꯏꯁꯣꯔꯅ ꯋꯥꯁꯛꯄꯤ ꯁꯥꯝ ꯅꯝꯕꯔ 3 ꯑꯁꯤꯗ ꯁꯥꯝ ꯅꯝꯕꯔ 3 ꯑꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ
ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯂꯨꯝꯅ ꯚꯥꯞ ꯇꯥꯅꯅꯕꯒꯤꯗꯃꯛꯇ 2 Samuel-ꯗ ꯑꯩꯈꯣꯏꯅ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯃꯤꯟꯅꯁꯦ 2 Samuel chapter 11-ꯗꯒꯤ ꯑꯩꯈꯣꯏꯅ ꯆꯥꯎꯔꯥꯛꯅ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯨꯗꯤ ꯏꯁ꯭ꯔꯥꯌꯦꯜꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯟꯐꯝꯗ ꯆꯠꯈ꯭ꯔꯤꯉꯩꯒꯤ ꯃꯇꯝ ꯑꯗꯨꯗ ꯗꯦꯕꯤꯠ ꯖꯦꯔꯨꯁꯥꯂꯦꯝꯗ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯂꯨꯆꯤꯡꯗꯨꯅ ꯂꯥꯟꯐꯝꯗ ꯆꯠꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯂꯝꯗꯦ ꯃꯍꯥꯛꯀꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯇꯧꯗꯗꯨꯅ ꯂꯩꯔꯤꯉꯩꯗ ꯄꯥꯞꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯕꯤꯔꯁꯦꯕꯥꯒ ꯃꯍꯥꯛꯀ ꯄꯥꯞꯇ ꯇꯥꯔꯝꯃꯤ ꯑꯗꯨꯒ ꯎꯔꯥꯌꯥ ꯕꯦꯠꯁꯦꯕꯥꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯔꯧ ꯁꯤꯟꯗꯨꯅ ꯍꯥꯠꯈꯤ Chapter 12, 2 Samuel's chapter 12 lakpa matam adudadi prophet Nathana Davidki pap khanghalami aduga David masagi pap yajaduna pap haidok sakhi adubu mahana tauruba pap sing adugi mahai oina mahaki macha sire aduga atopa machanupa Abnonna machanupi Tamarbu fatabali chatlame Tamargi pominaba mabungna Absalomni Absalomna Machanupigi Laman Kumdana Abnonbu Hatli. Maramdi David na Tamargi Maramda Justice Piramde. Ningtau Ama Oina Patabasing Adugidamakta Justice Piramde. Ishorna Kantok Pirabat Ningtau Amagi Imungdani Togliba Togok Singsi. Hena Tamoy Shoning I Wayribadi Machanupa Absalomna David Ki Ningtau Kubam Munavat Lan Shoknar Pasidi. Mai Patunata Lakpa David Hosiki Michian Ore Ningtau Konung Tadokuna Lamhang that Yarekle Mai Kai Mari Mata Awabata Koshile Madugi Awaba Marak Adudani David Psalm 3 Ikibase Masiki Psalm si David Ishora Mateng Pangbiu Haina Nizava Katanate Adubu Mahaki Punsina Laika Taraba Matamadubu Adu the Ishorbu Tazavagi Ishaya Makane David ki say asida equina punna naina duna satminase. As is Psalm number 3 asidagi main idea adude. Tazavasa. Mapangal labor yang never sing na Poisil lavasu ishorbu tazo. Maramdi Mahagna ngak tok pangame. Aduga ingna potahan bibasungame. Asida point ahum tok na kaidoi ahan bagi point adude. Tazavasa ishor the haizo maramdi Aikhoigi Yaknaba Pangal Kali. Verse 1 degina 2 found the Queen Wofangane. Anishu Badana Tazavasa Ishorbu Tazo Maramdi Mahak Wasak Sietli. Verse Ohum degina Mari found the Wofangane. Ohum Suba Pointana Tazavasa Ishorgi Ngaktok Pibagi Marumda Ingna Potavia. Verse Manga degina Nipan found the Queen of Wofangane. Koi Matang Manau Naina. Point sing ase yang minase ahan bagida thazabasa ishor da haijo maramdi ai khoigi yeknaba mapangal kalle verse 1 degina 2 found the uwa fangane koi bible hangdopi duna verse 1 aduda mefam thambiyo verse 1 aduda haise he jehovah masigi wahai sina howe masigi wahai sina ai khoigi pukning chingshiliba adudi Karino Haragade, verse Nipan Kaktang Leba, Ishaya Sida, David na Mangarak ni Mahana, He Jehovah Haina Kauzavase. Equina Madu Uwafang was verse 1, verse 3, verse 4, verse 7, the Uwafange. David is sure game from the Tatan Hijabagi Punsi adu Uwafange. Aduga is sure that Tatana Len Bagi Punsi adusu, Mafamasidagi, Equina Uwafange. Aduga 2 Samuel chapter 15 de koina satpa matam dasu David ki yamna maru oiba magi counselor Ahithophel hairibadu David ki mayok ta laikre haina taba matam da David na ishor de chenchen duna kurome ishor de chenchen duna mateng lowe aduna takpade David ki punsi ase ishor da haijabagi punsi amani habase ekoina mayek shengna uwa fange Mahagi Machanupa Absalom na tanaba matam dasu David Kanada to Stensin duna mateng laurude adubu Mahana covenant relationship leiba Jehovah Ishor the chenchin duna haise Jehovah hairiba Ishor gi maming ase Israel ga wasak pagi mari leinaba Ishor adu fongto I wasak tuna lohong laba nupi na Mahaki Mapuroi bada awa mahaki punsi da awa tarakpa matamda mahaki mapuroi ba aduda mateng pangna nabagi damakta kauzaba adugumnani
Mabani wasakpagi mari aduna chetna punbagumna Jehovah mahaki mishingasu chetna punbi. Maram adunani David na awaba tarakpa matamda mahaki thamoi loina Ishwara haidokpa matamda mangonda chingnaba laite. Aduga mahakna chingnaba laitana mahaki thamoi pumba Ishwara haidoktuna changje. Ishwargi mangda David na haidoklaba thamoi adu karino haibase koina makata na yengminase. Madudi verse 1 ga 2 ga da koi punna yengbiyo. Makoi masing hengkalai. Yekna basing ado masing hengkalai. Verse 1 ga 2 ga da ikoina yam toina uwa phangba wahai sing asi karino haragade masing kaya hena hengkaliba. Makoi gi masing yami mi kayana hairiba masigi wahai sing sina phongdokliba dudi yekna basing gi pangal achokki matik kalli habdu phongdokli. 2 Samuel chapter 15 verse 12 tasu David ki mayok ta Absalom ki missing masing hengkale haina su phongdokli. Yekna basing ado David ki imung dagi sune aduga mahaki mapan dagi sune. Yekna basing ado siva yaba khudong thinangai oiba mi ngaktani makoina David bu het ubo mafam dani makoina hat ka dawri base. Maramaduna David na 2 Samuel da chapter 15 verse 14 da hairido. Hogatlo Aikoi chelase. Natrabadi aikoi kana amatana Absalom dagi ngaktok pangam laroi. Maramaduna tu ni sielo. Madu David ki wahai ne. Yamna ki na ngai ne. Aikoi na khanba mata aikoi na khanba yai. Aikoi kana amata sigumba yekna basi leiba pamde. Amma fawba leiba pamde. Adubu mipung khudimak yekna ba lei. Nahaki yeknaba lay ay haki yeknaba lay adubu nahaki yeknaba do atopada thirubagi mathau tade kadai da igi yeknaba leibage haina thirubagi mathau tade mangda tungda oida yette yengduna igi yeknaba kanano haina thirubagi mathau su tade maramde nahaki yeknaba nangonda lay igi yeknaba aingonda lay madude atai karisu nate papne Pamna aikoi bulandari, pamna aikoi gi punsi mang takale, pamna aikoi bu hat pangame. Pamna matau karamna aikoi da thabak shuri bage habadu so koi makhata na yengminase. New Testament da Paul na yamna mayek sheng na haide Ephesians chapter 2 da. Madude taibang pan bage matau loba devil aduga haksangi apamba sing adune. Makoi sing si pamna aikoi da tauriba thabak sing ni makoi sing asi yamna logum se maramdi makoi mapangal yamna kalle aikoi gi yekna ba oiriba taibang pa na hairiba sida ngahaktang mifam thamduna aikoi yengmina se papon chatba jona asum na hai ishorda ge taibang pa na hena nungsiduna hingba mahing asigi punsi mahing asi Pap ki punsida hingba dubne. Makoi sing adu kramhaina tobage habadu yengse. Masida kanagumba na Ishwar ge achumbada hingdaduna masagi napal na hingba punsi su yauri. Napal na matam chupada atopadagi attention thiduna lay. Madude mi sing na ikai khumna biba nungsi biba thaujan biba khangbi ba pame. Makoi na tawriba afava sing adu mi sing na khangbi ba pame amarom da hai targades ai commentary me amam pari ai lyric me amam pari 9 marks ki maram da phajana khange lyric sing me amam pare ecclesiology ki matang dai sound doctrine phajana khange akoi su practice tori maram aduna mi sing na akoi bu ikai khunna bi ba matik chai madu afawa ngak tani pari ba makai sing do adubu karigumba aikoi se mi sing na matik chai haina mi sing gi attention na ma khoi na matam chupada thibo oiba taragade madu napal ne aduga amaromda yengse kanagumba maru mapang sing gi maraktagi natragana matai manau gi marakta sumna haina ba yai nahak na nari dudi khitang khaktani khut nama khaktani nahak na nari dudi yengo ina nari sidi khut ani ni nang wari dudi khitang khaktani aina wari sidi nangon dagi dama da hele
ꯅꯍꯥꯛꯅ ꯇꯣꯜꯂꯤꯕ ꯄꯩꯁꯥꯗꯨꯗꯤ ꯈꯤꯇꯪ ꯈꯛꯇꯅꯤ ꯑꯩꯉꯣꯟꯗ ꯇꯣꯜꯂꯤꯕ ꯄꯩꯁꯥꯁꯤꯗꯤ ꯉꯛꯁꯝ ꯌꯧꯔꯦ ꯃꯗꯨꯅ ꯇꯥꯛꯅꯤꯡꯉꯤꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒ ꯑꯩꯁꯦ ꯃꯤꯁꯤꯡꯅ ꯅꯨꯡꯁꯤꯕꯤꯕ ꯃꯇꯤꯛ ꯆꯥꯏ ꯅꯈꯣꯏꯅ ꯆꯥꯟꯕꯤꯕ ꯃꯇꯤꯛ ꯆꯥꯏ ꯃꯤꯁꯤꯡꯒꯤ ꯑꯦꯇꯦꯟꯁꯟꯗꯨ ꯑꯩꯅ ꯂꯧꯕ ꯃꯇꯤꯛ ꯆꯥꯏ ꯃꯗꯨ ꯅꯥꯄꯜꯅꯅꯤ ꯃꯁꯤꯗ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯟꯅꯕꯤꯒꯅꯣ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯑꯩ ꯅꯨꯡꯁꯤꯕꯤꯕ ꯃꯇꯤꯛ ꯆꯥꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯂꯣꯏꯅꯅ ꯃꯤꯁꯤꯡꯒꯤ ꯑꯦꯇꯦꯟꯁꯟ ꯃꯇꯝ ꯆꯨꯞꯄꯗ ꯊꯤꯔꯕꯗꯤ ꯃꯗꯨ ꯅꯥꯄꯜꯅꯤ ꯀꯅꯥꯒꯨꯝꯕꯅ ꯏꯁ꯭ꯋꯔꯒꯤ ꯑꯆꯨꯝꯕꯗ ꯍꯤꯡꯗꯗꯨꯅ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯍꯤꯡꯕꯁꯨ ꯌꯥꯎꯔꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯗ ꯂꯩꯔꯤꯕ ꯅꯥꯄꯜ ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯦꯛꯅꯕꯅꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏꯗ ꯂꯥꯟꯗꯥꯔꯤꯕ ꯌꯦꯛꯅꯕꯅꯤ ꯃꯈꯣꯏꯒꯤ ꯃꯄꯥꯡꯒꯜ ꯌꯥꯝꯅ ꯀꯜꯂꯤ ꯃꯈꯣꯏꯕꯨ ꯑꯩꯈꯣꯏꯅ ꯏꯔꯥꯏ ꯂꯥꯏꯅ ꯉꯝꯒꯅꯤ ꯍꯥꯏꯅ ꯈꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯥꯛꯇꯅꯤ ꯚꯔꯁ 1ꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯕꯤꯌꯨ ꯃꯗꯨꯗ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯗ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯁꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯗꯦꯕꯤꯠꯀꯤ ꯂꯅꯥꯏꯒꯤ ꯑꯣꯏꯕ ꯌꯦꯛꯅꯕ ꯅꯠꯇꯦ ꯑꯗꯨꯕు ꯁꯥꯝ 3ꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯁꯥꯝ 2 ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯖꯥꯇꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯗꯨꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯏꯁ꯭ꯋꯔꯒꯤ ꯊꯥꯎ ꯅꯣꯏꯕꯤꯔꯕ ꯅꯤꯡꯊꯧ ꯃꯦꯁꯤꯌꯥ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯥꯟꯅꯅ ꯃꯐꯝ ꯑꯁꯤꯗꯁꯨ ꯗꯦꯕꯤꯠꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯗꯨꯗꯅꯤ ꯃꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯁꯥꯝ 2ꯗ ꯃꯨꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯏꯁ꯭ꯋꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯗꯨꯗꯤ ꯏꯁ꯭ꯋꯔꯗꯒꯤ ꯅꯤꯡꯇꯝꯕ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯇꯥꯜꯂꯤꯕꯗꯣ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯊꯛꯇ ꯄꯥꯟꯕꯤꯔꯅꯨ ꯏꯁ꯭ꯋꯔꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯅꯍꯥꯛꯀꯤ ꯃꯈꯥ ꯄꯣꯜꯂꯒ ꯂꯩꯕ ꯄꯥꯝꯗꯦ ꯃꯍꯧꯁꯥꯅ ꯑꯩꯈꯣꯏꯁꯨ ꯅꯤꯡꯇꯝꯕ ꯄꯥꯝꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯀꯅꯥꯅꯁꯨ ꯄꯥꯟꯕ ꯄꯥꯝꯗꯦ ꯑꯩꯈꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯤꯡꯇꯝꯅ ꯇꯧꯕꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯣꯏꯅ ꯁꯤꯡꯊꯥꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯅꯤꯡꯇꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯛꯄꯤꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯍꯥꯏꯕ ꯏꯜꯂꯨ ꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯥꯛꯄꯤꯔꯤꯁꯤ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗ ꯐꯤꯔꯦꯞꯄꯥ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯃꯇꯝꯅꯤ ꯃꯈꯣꯏꯒꯤ ꯄꯥꯎꯈꯨꯝ ꯀꯔꯤꯅꯣ ꯇꯨꯝꯅꯤꯡꯉꯦ ꯁꯥꯟꯅꯅꯤꯡꯉꯦ ꯃꯁꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯩꯈꯣꯏꯅ ꯏꯁ꯭ꯋꯔꯒꯤ ꯃꯐꯝꯗꯒꯤ ꯅꯤꯡꯇꯝꯕ ꯄꯥꯝꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯏꯁ꯭ꯋꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯤꯌꯥ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇꯁꯨ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁ꯭ꯋꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯄꯥꯞꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁ꯭ꯋꯔꯗꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯄꯥꯝꯂꯤ ꯊꯃꯣꯏ ꯊꯧꯔꯥꯡ ꯇꯧꯕꯤꯌꯨ ꯋꯥꯍꯪ ꯈꯔꯗ ꯋꯥꯈꯜ ꯇꯧꯃꯤꯟꯅꯁꯤ ꯇꯁꯦꯡꯅꯃꯛ ꯑꯁꯦꯡꯕ ꯏꯁ꯭ꯋꯔꯅ ꯅꯍꯥꯛꯀꯤ ꯃꯊꯛꯇ ꯄꯥꯟꯕ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯄꯥꯝꯕ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯍꯤꯡꯕ ꯄꯥꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯏꯁ꯭ꯋꯔꯒꯤ ꯑꯅꯤꯡꯕꯗ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯅꯍꯥꯛꯀꯤ ꯊꯃꯣꯏꯒ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯒꯣꯁꯄꯦꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯆꯔꯆꯇ ꯋꯥꯁꯛꯈꯤꯕ ꯀꯃꯤꯠꯃꯦꯟ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯄꯥꯟꯗꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯄꯗ ꯑꯌꯦꯠꯄ ꯑꯣꯏꯔꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯃꯒꯤꯗꯃꯛ ꯁꯤꯡꯂꯨꯞꯀꯤ ꯀꯃꯤꯠꯃꯦꯟ ꯑꯗꯨꯅ ꯑꯌꯦꯠꯄꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯅꯍꯥꯛ ꯏꯁ꯭ꯋꯔꯗꯒꯤ ꯅꯤꯡꯇꯝꯕ ꯄꯥꯝꯂꯤ ꯅꯍꯥꯛ ꯏꯁ꯭ꯋꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯤ ꯅꯍꯥꯛ ꯊꯃꯣꯏꯒꯤ ꯋꯥ ꯇꯥꯗꯨꯅ ꯂꯩꯔꯤ ꯚꯔꯁ 2ꯗ ꯃꯤꯠꯐꯝ ꯊꯝꯁꯤ ꯚꯔꯁ 2ꯗ ꯃꯤꯠꯐꯝ ꯊꯝꯗꯨꯅ ꯌꯦꯡꯁꯤ ꯌꯦꯡꯅꯕꯁꯤꯡ ꯑꯗꯨꯅ ꯗꯦꯕꯤꯠꯇ ꯍꯥꯏꯔꯤꯁꯤ ꯀꯔꯤꯅꯣ ꯚꯔꯁ 2ꯗ ꯏꯁ꯭ꯋꯔꯗ ꯃꯍꯥꯛꯀꯤꯗꯃꯛ ꯃꯇꯦꯡ ꯂꯩꯇꯦ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯏꯁ꯭ꯋꯔ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯤ ꯖꯦꯍꯣꯚꯥ ꯅꯠꯇꯦ ꯃꯌꯥꯝꯅ ꯀꯃꯟ ꯑꯣꯏꯅ ꯈꯪꯅꯕ ꯏꯁ꯭ꯋꯔ ꯑꯗꯨꯅꯤ ꯌꯦꯡꯅꯕꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯤꯁꯤ ꯗꯦꯕꯤꯠ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯩꯈꯣꯏꯒꯤ ꯏꯈꯨꯠꯇ ꯂꯩꯔꯦ ꯀꯅꯥꯝꯇꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯅꯪꯉꯣꯟꯗꯒꯤ ꯅꯍꯥꯛꯄꯨ ꯀꯟꯕꯤꯅꯕ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯗꯨꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯌꯦꯡꯅꯕꯁꯤꯡꯅ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯍꯥꯏꯔꯤꯁꯤ ꯃꯈꯣꯏꯒꯤ ꯃꯔꯨꯝꯗ ꯁꯛꯇꯤ ꯂꯩꯔꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯌꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ
uba ngame masigi Absalomgi matungda maki marumda lairiba si ekoina Babylonian ningthau Nebuchadnezzar gi matungda su laiba uba fange Isaiah chapter 14 verse 13 paba matamda madu kanano haiba mayik seng uba fange madudi Lucifer hairibadone Lucifer aduna Isaiah chapter 14 verse 13 adуда kari haibage haina yengse aina shargada kakhatkani Ishwar ke thawan michak senge mathakta aina aige phambal wangna thangat kani matam chupada Lucifer ne attack tawri se Ishwar ke phambal adune mahana matam chupada Ishwar ke phambal adudagi wangna thangatuna mahapu ningthawoina panning bagi wakalon adu adum lei maram aduna ne makhoi gi wakalon aduga loina ne David ta haibaso nahaki ningthau khubam kannana bagi damakta mateng pangbina bakana asu leite Yengnaba singsina David ta Ishwar gi pangal adubu aduda chamam na hale David ta wahang thokale tasengna David ta Ishwar na wasak piba ningthau khuba madubu chumlibra amarom de yengse David ki situation kramaina tori mahaki ningthau khubam Absalom na attack kan na tori adubu mahak lan gi damak David lan gi damak ta the same sade adugi mahutta mahak cheli yamna awawa fibam amada leiri adubu David Jehovah gi wasakta chetna thajari mangonda chamam naba amatta leite aikhoi gi punsina pap ta taba matamda aikhoi Ishwar gi makha poning taba taibang pan gi machat loba napal gi punsi de hingba matamda aikhoi gi aran khubam chamam na hanba yai Madugi matamduda Ishwar gi pangalda wahang tholakpa yai tasengna mak aigi kokpi pham thoktraba pap sibu Ishwar na kokpi bangamgadra ai sibu pap ta adum shirodoira ai sibu Ishwar gi aningbada hingba sungamdre taibang pan gi punsida adum hingkhibana hena faradoira ai sibu Ishwar da hingnabagi lambi amata leitraba zala thajakraba isalaw sing wahang se ai khoi da su oi thoi saitana ai khoi da Ishwar ge pangal chamam na hanba ngame maram aduna papu laina logno ai khoi ge loksing pangal na papu lan theng na bangam loi adu oire de ai khoi kari dogane Ishwar da chenchin duna ai khoi ge upai leitraba thamoi bu heidok tuna David kumna mahaki thamoi Ishwar da haidok pagumna ekhoi gi thamoi haidok tuna Ishwar da haijaba mathau tai adumakni David na tawkhibada sela ani shuba point de yengmina se thajaba sa Ishwar bu thajau maramdi mahak wasak sele verse 3 ga 4 ga da David ki situation fattaba oigera yengnaba senge pangal yamna kanba oigera Ishwar gi pangal da chammam na hangera adubu David ta de chammam na ba karisu leite Ishwar bu chet na thaje verse 3 de yengbiyo David na Ishwar bu thajaba gi punsi adu uba fange aduga Ishwar gi magun ahum David na mafam asida palle madudi mahaki chungoi mahaki matik mangal ni amasung kok thangat hanbiba mapuni masigi magun sing asida David na ngajaduna Ishwar gi magun sing asina maram oiraga David bu ngakthokpa ngami habasi David ki achauba thajabane makoi verse 3 gi Ishwar gi magun sing asida ekhoi mifam thamse ahan bada hairibase mahakti chungoini hairiba wahai sida amuk wakal tongminase chungoi hairibase lanmi amana masa ngakthok chananabagi damakta lanfam da sijanaba khulaini chungoi na ten amasung thang singdagi ngakthok nanabagi damakta sijane Ishwar di chungoi ne hairiba wahai se David ki wakal ne sagatlaga mahaki wahai ama nate koi ningsing libra Ishwar na Abraham da wasak piba matamda Ishwar na Abraham da
ꯀꯔꯤ ꯍꯥꯏꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈꯤ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯑꯕ꯭ꯔꯥꯍꯥꯝꯗ ꯏꯁꯣꯔ ꯑꯁꯤ ꯀꯅꯥꯅꯤ ꯍꯥꯏꯅ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯈꯤꯕꯒꯦ ꯑꯩꯈꯣꯏꯅ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 15 ꯚꯔꯁ 1ꯗ ꯌꯦꯡꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯑꯕ꯭ꯔꯥꯍꯥꯝꯗ ꯑꯩ ꯅꯍꯥꯛꯀꯤ ꯆꯨꯡꯒꯣꯏꯅꯤ ꯏꯁꯣꯔ ꯃꯁꯥꯃꯛꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩꯅꯤ ꯃꯇꯝꯗꯨꯗ ꯑꯕ꯭ꯔꯥꯍꯥꯝꯅ ꯏꯁꯣꯔꯕꯨ ꯊꯥꯖꯈꯤ ꯑꯕ꯭ꯔꯥꯍꯥꯝ ꯑꯍꯜ ꯑꯣꯏꯔꯦ ꯁꯥꯔꯥꯒꯤ ꯒꯔꯚ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯋꯥꯁꯛꯇꯤ ꯊꯨꯡꯒꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔ ꯆꯨꯡꯒꯣꯏꯅꯤ ꯑꯣꯏꯊꯣꯛꯇꯕ ꯃꯑꯣꯡꯗ ꯑꯥꯏꯖꯥꯛ ꯄꯣꯛꯂꯦ ꯑꯗꯨꯒ ꯏꯁꯣꯔꯒꯤ ꯍꯥꯏꯕ ꯏꯟꯗꯨꯅ ꯑꯥꯏꯖꯥꯛꯄꯨ ꯀꯠꯊꯣꯛꯄꯒꯤ ꯊꯧ ꯇꯧꯅꯕ ꯑꯕ꯭ꯔꯥꯍꯥꯝ ꯁꯦꯝ ꯁꯥꯈꯤ ꯃꯔꯝꯗꯤ ꯏꯁꯣꯔ ꯃꯍꯥꯛꯀꯤ ꯆꯨꯡꯒꯣꯏꯅꯤ ꯃꯣꯖꯦꯁꯀꯤ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯏꯖ꯭ꯔꯦꯜ ꯃꯆꯥꯁꯤꯡꯕꯨ ꯕꯣꯔ ꯄꯤꯈꯤ ꯃꯗꯨꯒꯤꯗꯨ ꯗ꯭ꯌꯨꯇꯔꯣꯅꯣꯃꯤ ꯆꯦꯞꯇꯔ 33 ꯚꯔꯁ 29ꯗ ꯎꯕ ꯐꯪꯒꯅꯤ ꯏꯖ꯭ꯔꯦꯜ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯩꯕ ꯁꯤꯡꯕꯒꯤ ꯅꯠꯇꯦ ꯙꯔꯃ ꯆꯦꯟꯕꯒꯤ ꯅꯠꯇꯦ ꯄꯥꯡꯒꯜ ꯀꯟꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯆꯨꯡꯒꯣꯏ ꯑꯣꯏꯕ ꯃꯔꯝꯅ ꯃꯣꯖꯦꯁꯅ ꯏꯖ꯭ꯔꯦꯜ ꯃꯆꯥꯁꯤꯡꯕꯨ ꯕꯣꯔ ꯄꯤꯈꯤ ꯃꯁꯤꯗ ꯗꯦꯕꯤꯠꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯖꯦꯍꯣꯚꯥ ꯅꯍꯥꯛ ꯑꯕ꯭ꯔꯥꯍꯥꯝꯗ ꯋꯥꯁꯛ ꯄꯤꯕ ꯃꯇꯝꯗ ꯅꯍꯥꯛ ꯆꯨꯡꯒꯣꯏꯅꯤ ꯃꯣꯖꯦꯁꯇ ꯅꯍꯥꯛꯅ ꯋꯥꯁꯛ ꯄꯤꯕ ꯃꯇꯝꯗ ꯅꯍꯥꯛ ꯆꯨꯡꯒꯣꯏꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯋꯥꯁꯛ ꯄꯤꯕ ꯑꯁꯤꯗꯁꯨ ꯅꯍꯥꯛ ꯑꯩꯒꯤ ꯆꯨꯡꯒꯣꯏꯅꯤ ꯅꯍꯥꯛꯀꯤ ꯋꯥꯁꯛ ꯄꯤꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯑꯩꯒꯤ ꯁꯤꯆꯨꯋꯦꯁꯟ ꯐꯅ ꯌꯥꯝꯅ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯅꯍꯥꯛ ꯆꯨꯡꯒꯣꯏꯅꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯕ ꯌꯥꯏ ꯏꯁꯣꯔꯗ ꯑꯩꯒꯤ ꯆꯨꯡꯒꯣꯏꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯧꯕ ꯈꯨꯗꯤꯡꯗ ꯏꯁꯣꯔꯅ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯃꯗꯨ ꯅꯠꯇꯦ ꯃꯗꯨ ꯑꯔꯥꯟꯕꯅꯤ ꯑꯦꯛꯖꯥꯝꯗ ꯑꯩꯅ ꯀꯣꯄꯤ ꯇꯧꯕꯗ ꯏꯁꯣꯔꯅ ꯑꯩꯕꯨ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯅꯠꯇꯦ ꯑꯩ ꯄ꯭ꯔꯦꯌꯔ ꯇꯧꯗ꯭ꯔꯁꯨ ꯌꯥꯏꯅ ꯏꯁꯣꯔꯅ ꯑꯗꯨꯝ ꯉꯥꯛꯊꯣꯛꯄꯤꯒꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯇꯤ ꯑꯩꯒꯤ ꯆꯨꯡꯒꯣꯏꯅꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯗꯦꯕꯤꯠꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨꯗꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯑꯥꯏꯖꯥꯛꯄꯨ ꯀꯠꯊꯣꯛꯄꯒꯤ ꯊꯧ ꯇꯧꯔꯕꯁꯨ ꯏꯁꯣꯔꯒꯤ ꯋꯥꯁꯛꯇꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯞꯁꯂꯣꯝꯅ ꯗꯦꯕꯤꯠꯄꯨ ꯍꯥꯠꯈꯤꯕ ꯇꯥꯔꯕꯁꯨ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯑꯗꯨꯗꯤ ꯂꯦꯡꯗꯅ ꯂꯩꯒꯅꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯨꯡꯒꯅꯤ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯉꯥꯛꯊꯣꯛꯄꯗ ꯏꯁꯣꯔ ꯉꯝꯃꯤ ꯏꯁꯣꯔꯗ ꯄꯥꯡꯒꯜ ꯂꯩ ꯏꯁꯣꯔꯒꯤ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯄꯥꯡꯒꯜ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯑꯇꯟꯕꯒꯤ ꯊꯧꯁꯥꯗꯕꯒꯤ ꯊꯧꯗꯥꯡ ꯂꯧꯅꯤꯡꯗꯕꯒꯤ ꯄꯤꯕ ꯂꯥꯏꯁꯦꯟꯁ ꯑꯃ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛ ꯊꯥꯖꯅꯅꯕꯅꯤ ꯃꯊꯪꯒꯤꯗ ꯏꯁꯣꯔꯒꯤ ꯃꯒꯨꯟ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯇꯤꯛ ꯏꯉꯥꯅꯤ ꯃꯁꯤ ꯏꯁꯣꯔꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯃꯉꯥꯜꯅꯤ ꯗꯦꯕꯤꯠꯀꯤ ꯅꯠꯇꯦ ꯗꯦꯕꯤꯠꯅ ꯃꯐꯝꯁꯤꯗ ꯍꯥꯏꯔꯤꯁꯤ ꯏꯁꯣꯔ ꯅꯍꯥꯛꯄꯨ ꯊꯥꯖꯕꯒꯤ ꯃꯄꯥꯜꯅ ꯑꯩꯕꯨ ꯆꯥꯎꯈꯠꯍꯟꯕꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯗꯦꯕꯤꯠꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯖꯦꯍꯣꯚꯥ ꯂꯩꯌꯦ ꯍꯥꯏꯕ ꯈꯪꯕꯗꯨꯅꯤ ꯚꯔꯁ 4ꯗ ꯌꯦꯡꯕ ꯃꯇꯝꯗ ꯗꯦꯕꯤꯠꯅ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯇꯤꯛ ꯂꯩꯕ ꯖꯦꯍꯣꯚꯥꯗ ꯃꯇꯦꯡ ꯅꯤꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯤ ꯗꯦꯕꯤꯠꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯩꯒꯤ ꯄꯥꯡꯒꯜ ꯄꯨꯝꯅꯃꯛ ꯅꯍꯥꯛꯀꯤ ꯅꯇꯤꯛꯀꯤ ꯃꯈꯥ ꯄꯣꯜꯂꯤ ꯗꯦꯕꯤꯠ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯕꯁꯨ ꯏꯁꯣꯔꯒꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯄꯥꯟꯒꯗꯕ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏꯊꯤꯔꯣꯏ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜꯗꯤ ꯂꯣꯝꯕ ꯅꯥꯏꯗꯅ ꯄꯥꯟꯒꯅꯤ ꯃꯥꯏꯊꯤꯕ ꯈꯛ ꯂꯩꯔꯣꯏ ꯃꯗꯨꯅꯤ ꯗꯦꯕꯤꯠꯅ ꯍꯥꯏꯔꯤꯁꯦ ꯃꯗꯨꯅꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯉꯥꯜ ꯗꯦꯕꯤꯠꯅ ꯃꯐꯝꯁꯤꯗ ꯐꯣꯡꯗꯣꯛꯏꯁꯦ ꯃꯊꯪꯒꯤ ꯏꯁꯣꯔꯒꯤ ꯃꯒꯨꯟ ꯑꯗꯨꯗꯤ ꯑꯩꯒꯤ ꯀꯣꯛ ꯊꯥꯡꯒꯠꯍꯟꯕꯤꯕ ꯃꯄꯨ ꯃꯁꯤꯒꯤ ꯋꯥꯍꯩꯁꯦ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗꯁꯨ ꯊꯦꯡꯅꯈ꯭ꯔꯦ ꯅꯤꯡꯁꯤꯡꯉꯤꯕ꯭ꯔꯥ ꯖꯣꯁꯦꯐꯅ ꯏꯖꯤꯞꯀꯤ ꯀꯩꯁꯨꯝꯁꯪꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯪꯒꯤ ꯑꯔꯊ ꯍꯟꯈꯤꯕꯗꯣ ꯖꯦꯅꯦꯁꯤꯁ ꯆꯦꯞꯇꯔ 40ꯗ ꯄꯥꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯃꯪꯒꯤ ꯑꯔꯊꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯃꯗꯨꯗ ꯖꯣꯁꯦꯐꯅ ꯍꯥꯏꯈꯤꯕꯁꯤ ꯁꯤꯅꯤ ꯐꯥꯔꯣꯅ ꯅꯍꯥꯛꯀꯤ ꯅꯥꯀꯣꯛ ꯊꯥꯡꯒꯠꯍꯟꯕꯤꯗꯨꯅ ꯅꯍꯥꯛꯀꯤ ꯐꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯒꯅꯤ ꯃꯁꯤꯗ ꯖꯦꯅꯦꯁꯤꯁꯇ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒ ꯁꯥꯝ ꯑꯁꯤꯗ ꯗꯦꯕꯤꯠꯅ ꯁꯤꯖꯤꯟꯅꯔꯤꯕ ꯋꯥꯍꯩ ꯑꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯗꯦꯕꯤꯠꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯏꯅꯤꯡꯂꯤꯁꯤ ꯖꯦꯍꯣꯚꯥꯅ ꯗꯦꯕꯤꯠꯄꯨ ꯖꯦꯔꯨꯁꯥꯂꯦꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯍꯟꯕꯤꯒꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯀꯥꯏꯗꯦ ꯗꯦꯕꯤꯠ ꯖꯦꯔꯨꯁꯥꯂꯦꯝꯗ ꯍꯟꯖꯤꯟꯒꯗꯕ ꯑꯗꯨ ꯗꯦꯕꯤꯠꯀꯤ ꯑꯐꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔ ꯊꯥꯖꯕ ꯌꯥꯕꯒꯤꯅꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛ ꯉꯥꯛꯄꯒꯤꯅꯤ
David Ishwargi achumba adu khangi adubu David tumina laite Ishwarda haijaba lepte maramdi Ishwarna haijaba tabi verse 4 da yengse Aina Jehovah bu khonjel thokna kaujai mahana mahaki asengba singdagi aingonda paukhum pibi Jehovah bu khonjel thokna kaujai mahana paukhum bi Hobadagi hona koi David ki punchi kramhaina leli haiba koina wo fangre Ishwar tatana ngajaba Ishwar tatana haijaba ki punchi mahing di hingi haiba koina wo fangre mahaki awabada ashwanbada Jehovah dagi mateng ni aduga Jehovah na paukhumbi karigumba wakalam kantang khanji karigumba nahak lam koiba chatpa matamda jungle amada lam hangnare lambi mangre kana amta leitre lamlaki shau chekshing na nahak bu question laga leigre matam maduda nahak na mateng pangbina na bagi damak law khongle adubu kana amata na nahak ki paukhum pirakte matam da nahak kari khangene asa kai gene aduga kanagumba amana nahana kauba tabiduna nahaki nanakta laktuna mateng panglaba tarabadi nahak kari khangene haraubani hinge haina khangene adugumna David ki awaba taraba matam asida mahana kaujaba matamda Jehovah Ishwarna paukhumbi Ishwarna tabi ꯑꯩꯈꯣꯏꯕꯨ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕ ꯇꯥꯕꯤꯔꯤꯕ ꯃꯍꯥꯛ ꯑꯗꯨ ꯏꯉꯝ ꯉꯝꯅ ꯄꯥꯟꯕ ꯖꯦꯍꯣꯚꯥ ꯑꯗꯨꯅꯤ ꯃꯍꯥꯛ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯂꯩ ꯁꯦꯂꯥ ꯄꯣꯏꯟ ꯅꯝꯕꯔ 3 ꯗ ꯑꯃꯨꯛ ꯆꯠꯂꯒ ꯌꯦꯡꯁꯦ ꯊꯥꯖꯕ ꯁꯥ ꯏꯁꯣꯔꯒꯤ ꯉꯥꯛꯊꯣꯛꯄꯤꯕꯒꯤ ꯃꯔꯨꯝꯗ ꯏꯪꯅ ꯄꯣꯊꯥꯕꯤꯌꯨ ꯚꯔꯁ 5 ꯗꯒꯤꯅ 8 ꯐꯥꯎꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯒꯅꯤ ꯚꯔꯁ 5 ꯗ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯑꯩꯅ ꯍꯤꯞꯊꯔꯦ ꯑꯃꯁꯨꯡ ꯇꯨꯝꯊꯔꯦ ꯗꯦꯕꯤꯠ ꯌꯥꯝꯅ ꯅꯦꯅꯥ ꯇꯥꯕ ꯃꯑꯣꯡꯗ ꯀꯔꯤ ꯑꯃꯠꯇ ꯊꯣꯛꯇꯕ ꯑꯋꯥꯕ ꯀꯔꯤ ꯑꯃꯠꯇ ꯊꯦꯡꯅꯗꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯃꯥꯌꯣꯛꯅꯗ꯭ꯔꯕ ꯑꯃꯒꯨꯝ ꯍꯥꯏꯔꯤ ꯗꯦꯕꯤꯠꯀꯤ ꯂꯥꯜ ꯂꯣꯏꯕꯒꯤ ꯃꯔꯝꯅ ꯅꯠꯇꯦ ꯑꯁꯨꯛ ꯋꯥꯕꯁꯤꯕꯨ ꯇꯨꯝꯂꯒ ꯂꯩꯊꯣꯛꯀꯦꯗ ꯍꯥꯏꯕ ꯅꯠꯇꯦ David tausinnaba nate awaba mayamsingsidabu thausadaba nate adubu Ishwarda thajaba aduna mahak nena taba ngamlibane mahakna thajai Ishwar mahakki chungoine mahakna haijabada Ishwarna paukhumbi maram aduna mahakna ai tumle haiba ngamlibane awaba marakta Ishwar thajabagi maramna ingna pothajabadu David ki punchidagi ubo fange tumbiyu maramdi Ishwarna aikhoibu ngak shenbiri hojing nate ko verse 5 ka 6 ka dai khoi yengminase David na seasonariba wahai singse aina hipthare tu thare hogatle maramdi tekhalhanbi lishing tarabo aina kiroi asina fongdok libadude yeknabasingna question duna leiringaida David karamna ahing lenkhibage habadune yeknabasingna tumlingaida kari taurakane haibage akiba chingnaba amata leite mamang tiduna khangprek khangduna hogalakpage mami su tade pukning langtangnabasu leite adugi mahuta mahak nungaina tumki haugalakpada masa yamna tekhalale David ki punchina mahak tanbagi tumdana pothaba nate marin tanbagi tumbasu nate adubu Ishwargi achumba adudagi lakpa pothabane Ishwargi achumba adude wasak chetpa thajaba yaba ngakpi shenbiba Ishwarne Bible lai koi da tumbagi matang da su takpiri miyoi vai koi khudimak tumba darkar oi maramdi aikoi limited oi tumba pamba sengi nungaiba pawni adubu masidagi hena nungaiba paw adudi Ishwar kaidongmai da su tumde maramdi mahangna aikoi bu tumdana ngak shenbiri koina Psalm 121 da yengba matamda uba fangane Psalm 121 verse 3 ga 4 ga da yengbiyo asumna hai nahakpu yengsinbiriba mahakna uiroi yengu Israel bu
ꯌꯦꯡꯁꯤꯟꯕꯤꯔꯤꯕ ꯃꯍꯥꯛꯅ ꯎꯏꯔꯣꯏ ꯑꯃꯁꯨꯡ ꯇꯨꯝꯂꯣꯏ ꯏꯁꯣꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯇꯨꯝꯗꯨꯅ ꯄꯣꯊꯥꯔꯤꯕ ꯑꯗꯣ ꯕꯣꯔꯅꯤ Psalm number 127ꯒꯤ verse 2ꯗꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯏꯁꯣꯔꯅ ꯇꯨꯝꯗꯕꯁꯤꯡ ꯑꯗꯨꯕꯨ ꯆꯩꯔꯤ ꯃꯥꯅ ꯇꯨꯝꯗꯕꯒꯤ ꯃꯈꯣꯏꯅ ꯀꯔꯤ ꯆꯥꯒꯅꯤ ꯀꯔꯤ ꯊꯛꯀꯅꯤ ꯀꯔꯤ ꯁꯦꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯂꯥꯡꯇꯛꯅꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡ ꯇꯨꯝꯗꯅ ꯊꯕꯛ ꯁꯨꯏ ꯂꯥꯡꯇꯛꯅꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯍꯤꯡ ꯄꯣꯊꯥꯕ ꯌꯥꯗꯕꯗꯨ ꯏꯁꯣꯔ ꯊꯥꯖ ꯐꯥꯠꯇꯕꯒꯤ ꯈꯨꯗꯝ ꯑꯃꯅꯤ ꯅꯨꯡꯉꯥꯏꯅ ꯑꯍꯤꯡ ꯇꯨꯝꯗꯅ ꯄꯣꯊꯥꯔꯤꯕ ꯑꯗꯨ ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ ꯃꯁꯤꯗ ꯍꯪꯕ ꯌꯥꯕ ꯋꯥꯍꯪꯗꯤ ꯄꯣꯜ ꯑꯍꯤꯡ ꯇꯨꯝꯗꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯈꯤꯕ ꯑꯗꯨꯅ ꯀꯔꯝ ꯇꯧꯕ ꯁꯤꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜꯒꯤꯗꯃꯛ ꯁꯤꯡꯂꯨꯞꯀꯤꯗꯃꯛ ꯊꯕꯛ ꯀꯟꯅ ꯁꯨꯕꯒꯤ ꯑꯍꯤꯡ ꯇꯨꯝꯗꯕ ꯑꯗꯨ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯨꯗꯤ ꯂꯥꯡꯇꯛꯅꯕꯒ ꯂꯣꯏꯅꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕꯗꯨꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯄꯩꯁꯥ ꯂꯩꯔꯛꯇ꯭ꯔꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯆꯦꯡ ꯂꯩꯔꯛꯇ꯭ꯔꯦ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯕ ꯏꯆꯥꯁꯤꯡꯒꯤ ꯍꯌꯦꯡ ꯇꯨꯡꯗꯅ ꯀꯔꯤ ꯑꯣꯏꯔꯛꯀꯗꯧꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯒ ꯇꯨꯝꯕ ꯌꯥꯗꯕ ꯑꯦꯛꯖꯥꯝꯅ ꯀꯔꯝ ꯇꯧꯕ ꯇꯨꯝꯕ ꯌꯥꯗꯕ ꯑꯩ ꯇꯣꯂꯣꯞ ꯆꯥꯕ ꯊꯕꯛ ꯑꯃ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯍꯥꯏꯔꯒ ꯃꯗꯨ ꯈꯛꯇ ꯈꯟꯕꯗ ꯑꯍꯤꯡ ꯇꯨꯝba ꯌꯥꯗꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯋꯥꯈꯜ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯔꯦ ꯑꯗꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯑꯍꯤꯡꯒꯤ ꯋꯥꯈꯜ ꯈꯟꯖꯟꯗꯨꯅ ꯇꯨꯝꯕ ꯌꯥꯗꯅꯅꯕ ꯅꯠꯇꯦ ꯑꯍꯤꯡꯗ ꯇꯨꯝꯕ ꯏꯁꯣꯔꯒꯤ ꯕꯣꯔꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤ ꯚꯔꯁ 8ꯇ ꯑꯃꯨꯛꯀ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ ꯚꯔꯁ 8ꯇ ꯑꯩꯈꯣꯏꯒꯤ ꯃꯤꯠꯐꯝ ꯊꯝꯁꯤ ꯚꯔꯁ 8ꯀꯤ ꯑꯍꯧꯕꯗ ꯍꯥꯏꯔꯤꯁꯦ ꯂꯦꯡꯈꯠꯄꯤꯔꯣꯍꯦ ꯖꯦꯍꯣꯚꯥ ꯍꯥꯏꯔꯤꯕ ꯋꯥꯍꯩꯗꯨꯅ ꯉꯥꯏꯍꯥꯛ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜ ꯊꯝꯁꯦ ꯃꯐꯝꯗꯨꯗ ꯗꯦꯕꯤꯗꯅ ꯏꯁꯣꯔꯕꯨ ꯑꯦꯛꯁꯟ ꯂꯧꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯤ ꯃꯁꯤꯒꯤ ꯋꯥꯍꯩꯁꯤ ꯃꯣꯖꯦꯁꯅ ꯍꯥꯏꯈꯤꯕ ꯋꯥꯍꯩ ꯑꯗꯨꯒ ꯃꯥꯟꯅꯩ ꯅꯝꯕꯔꯁꯀꯤ ꯆꯦꯞꯇꯔ 10ꯒꯤ ꯚꯔꯁ 35ꯇꯁꯨ ꯍꯥꯏꯈꯤ ꯃꯣꯖꯦꯁꯅ ꯃꯗꯨꯗ ꯍꯥꯏꯕꯁꯤ ꯖꯦꯍꯣꯚꯥ ꯂꯦꯡꯈꯠꯄꯤꯌꯨ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕꯁꯤꯡ ꯆꯩꯈꯥꯏꯁꯅꯨ ꯃꯁꯤꯗ ꯗꯦꯕꯤꯗꯅ ꯍꯥꯏꯅꯤꯡꯉꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯃꯃꯥꯡꯗ ꯏꯁꯣꯔꯅ ꯃꯥꯏ ꯄꯥꯛꯅ ꯏꯁ꯭ꯔꯦꯜꯒꯤꯗꯃꯛ ꯂꯥꯟꯊꯦꯡꯅꯕꯤꯈ꯭ꯔꯕ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯒ ꯂꯣꯏꯅꯅ ꯗꯦꯕꯤꯗꯀꯤ ꯊꯥꯖꯕꯗ ꯆꯦꯠꯍꯜꯂꯤ ꯃꯁꯤꯒꯤꯁꯦ ꯑꯦꯛꯁꯣꯗꯁꯀꯤ ꯃꯇꯝꯗ ꯈꯛꯇ ꯅꯠꯇꯦ ꯏꯁꯣꯔꯅ ꯏꯁ꯭ꯔꯦꯜꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯤꯈꯤꯕꯗꯣ ꯖꯣꯁꯨꯋꯥꯒꯤ ꯃꯇꯝꯗꯁꯨ ꯏꯁꯣꯔꯅ ꯂꯥꯟꯊꯦꯡꯅꯕꯤꯈꯤ ꯖꯠꯖꯦꯁꯀꯤ ꯃꯇꯝꯗꯁꯨ ꯏꯁꯣꯔꯅ ꯂꯥꯟꯊꯦꯡꯅꯕꯤꯈꯤ ꯏꯁꯣꯔꯅ ꯂꯥꯟꯊꯦꯡꯅꯕꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯦꯕꯤꯗ ꯏꯁꯣꯔꯗ ꯄꯣꯊꯥꯕ ꯉꯝꯖꯔꯤꯕꯅꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯟꯕ ꯌꯥꯏ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯃꯤꯆꯪꯗ ꯂꯩ ꯑꯩꯈꯣꯏꯒ ꯏꯁꯣꯔꯒ ꯂꯥꯟꯊꯦꯡꯅꯗꯦ ꯑꯩꯈꯣই ꯏꯁꯣꯔꯒꯤ ꯃꯤꯆꯪꯗ ꯂꯩ ꯍꯥꯏꯅ ꯈꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯀꯥꯎꯕꯤꯒꯅꯨ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯔꯝꯃꯤ ꯃꯍꯥꯛꯀꯤ ꯃꯩ ꯍꯧꯅ ꯁꯥꯎꯕ ꯐꯪꯕꯗ ꯃꯇꯤꯛ ꯆꯥꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯂꯥꯟꯊꯦꯡꯅꯕꯗ ꯏꯅꯤꯁꯤꯌꯦꯇꯤꯚ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯃꯍꯥꯛꯅ ꯂꯧꯈꯤ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀ ꯂꯥꯟꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯂꯧꯔꯒ ꯂꯥꯟꯊꯦꯡꯅꯈꯤꯕ ꯅꯠꯇꯦ ꯏꯁꯣꯔꯒꯤ ꯅꯨꯡꯁꯤꯕ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯂꯧꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯂꯥꯟꯊꯦꯡꯅꯕꯤꯈꯤ ꯃꯍꯥꯛꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯊꯥꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯂꯥꯟꯊꯦꯡꯅꯕꯤꯕ ꯑꯗꯨꯒ ꯄꯥꯞ ꯂꯥꯟꯊꯦꯡꯅꯕꯤꯕ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯈꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯃꯥꯏ ꯄꯥꯛꯂꯔꯣꯏꯗꯕ ꯄꯥꯞꯀꯤ ꯂꯥꯟ ꯖꯤꯁꯨꯅ ꯃꯥꯏ ꯄꯥꯛꯍꯟꯕꯤꯔꯦ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯊꯦꯡꯅꯕꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯁꯣꯔꯒꯤ ꯃꯥꯌꯣꯛꯇ ꯂꯩꯇ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯤꯠꯆꯪꯗ ꯂꯩꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯏꯁꯣꯔꯒ ꯏꯪꯊꯅ ꯂꯩꯔꯦ ꯏꯁꯣꯔꯗ ꯑꯩꯈꯣꯏ ꯄꯣꯊꯥꯕ ꯐꯪꯂꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯚꯔꯁ 2ꯒ ꯚꯔꯁ 8ꯀꯗ ꯄꯨꯟꯅ ꯑꯃꯨꯛꯀ ꯌꯦꯡꯃꯤꯟꯅꯁꯦ ꯚꯔꯁ 2ꯗ ꯍꯥꯏꯔꯤꯕꯁꯦ ꯃꯤ ꯀꯌꯥꯅ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯃꯔꯝꯗ ꯍꯥꯏ ꯏꯁꯣꯔꯗ ꯃꯍꯥꯛꯀꯤꯗꯃꯛ ꯃꯇꯦꯡ ꯂꯩꯇꯦ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯑꯁꯤꯒ ꯚꯔꯁ 9ꯗ ꯌꯥꯎꯔꯤꯕ ꯑꯔꯥꯟ ꯈꯨꯕꯝ ꯑꯁꯤꯒ ꯍꯦꯕ꯭ꯔꯤꯌꯨꯗ ꯋꯥꯍꯩ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯦꯁꯨꯋꯥ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯗꯨꯅꯤ
ꯑꯗꯨꯒ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯦꯊ꯭ꯌꯨꯒꯤ ꯆꯦꯞꯇꯔ 1 ꯚꯔꯁ 21ꯗ ꯁꯔꯒꯗꯨꯠꯅ ꯖꯤꯁꯨꯒꯤ ꯃꯃꯤꯡ ꯊꯣꯟꯈꯤꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯋꯥꯍꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯖꯤꯁꯨꯒꯤ ꯃꯃꯤꯡꯁꯦ ꯃꯇꯝꯗꯨꯗ ꯌꯦꯁꯨꯋꯥ ꯍꯥꯏꯅ ꯀꯧꯏ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯌꯦꯁꯨꯋꯥ ꯍꯥꯏꯕꯒꯤ ꯋꯥꯍꯟꯊꯣꯛ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤꯁꯤꯡꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯒꯅꯤ ꯍꯥꯏꯕꯅꯤ ꯚꯔꯁ 2ꯗ ꯌꯦꯛꯅꯕꯁꯤꯡꯅ ꯗꯦꯕꯤꯗꯇ ꯆꯦꯂꯦꯟꯖ ꯇꯧꯈꯤꯕ ꯑꯗꯣ ꯅꯍꯥꯛꯀꯤ ꯀꯟꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯅꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯅ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯗꯦꯕꯤꯗꯅ ꯚꯔꯁ 9 ꯑꯁꯤꯗ ꯍꯥꯏꯔꯤꯕꯁꯤꯗꯤ ꯀꯔꯤꯅꯣ ꯑꯔꯥꯟ ꯈꯨꯕꯝ ꯖꯦꯍꯣꯋꯥꯗ ꯂꯩ ꯃꯐꯝꯁꯤꯗ ꯗꯦꯕꯤꯗꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯑꯩꯒꯤ ꯌꯦꯛꯅꯕ ꯅꯈꯣꯏꯅ ꯀꯣꯏꯁꯟꯗꯨꯅ ꯊꯝꯂꯕꯁꯨ ꯏꯁꯣꯔꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯗꯦ ꯃꯍꯥꯛꯅ ꯑꯩꯒꯤꯗꯃꯛꯇ ꯂꯥꯟ ꯊꯦꯡꯅꯕꯤ ꯃꯍꯥꯛ ꯑꯩꯒꯤ ꯑꯔꯥꯟ ꯈꯨꯕꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯅꯈꯣꯏꯕꯨ ꯀꯤꯗꯦ ꯅꯈꯣꯏ 10,000 ꯀꯤꯗꯦ ꯃꯔꯝꯗꯤ ꯖꯦꯍꯣꯋꯥ ꯑꯩꯒꯤ ꯑꯔꯥꯟ ꯈꯨꯕꯝꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯏꯁꯣꯔꯗ ꯄꯣꯊꯥꯖꯩ ꯚꯔꯁ 9ꯒꯤ ꯑꯔꯣꯏꯕ ꯂꯥꯏꯟꯗꯨꯗꯁꯨ ꯌꯦꯡꯕꯤꯌꯨ ꯅꯍꯥꯛꯀꯤ ꯃꯤꯁꯤꯡꯗ ꯉꯁꯥꯏꯗꯒꯤ ꯗꯦꯕꯤꯗꯀꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯛꯂꯤꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯗꯦꯕꯤꯗ ꯃꯁꯥꯒꯤ ꯑꯣꯏꯗ꯭ꯔꯦ ꯃꯁꯤꯗꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇꯁꯨ ꯑꯣꯏꯔꯛꯈ꯭ꯔꯦ ꯃꯁꯤꯗ ꯗꯦꯕꯤꯗꯀꯤ ꯊꯃꯣꯏ ꯑꯗꯣ ꯃꯁꯥ ꯃꯔꯣꯡ ꯂꯣꯡꯉꯛꯇꯨꯅ ꯉꯁꯤꯗꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤ ꯏꯐꯝꯗꯁꯨ ꯊꯨꯡꯂꯛꯈ꯭ꯔꯦ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯁꯥꯝ ꯅꯝꯕꯔ 3 ꯑꯁꯤ ꯗꯦꯕꯤꯗ ꯈꯛꯇꯒꯤ ꯅꯠꯇ꯭ꯔꯦ ꯃꯁꯤ ꯅꯪ ꯑꯃꯁꯨꯡ ꯑꯩꯒꯤꯗꯃꯛꯁꯨꯅꯤ ꯗꯦꯕꯤꯗꯅ ꯊꯥꯖꯈꯤꯕ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯗꯦꯕꯤꯗꯅ ꯊꯥꯖꯈꯤꯕ ꯏꯁꯣꯔꯒꯤ ꯉꯥꯛꯊꯣꯛꯄꯤꯕ ꯗꯦꯕꯤꯗꯅ ꯏꯁꯣꯔꯗꯒꯤ ꯐꯪꯕ ꯏꯪꯊꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯜꯅ ꯑꯩꯈꯣꯏꯗ ꯊꯨꯡꯍꯟꯕꯤꯔꯦ ꯏꯁꯣꯔꯅ ꯋꯥꯁꯛ ꯄꯤꯕ ꯗꯦꯕꯤꯗꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅꯤ ꯌꯦꯛꯅꯕꯁꯤꯡꯅ ꯐꯅ ꯌꯥꯝꯅ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯕꯁꯨ ꯏꯁꯣꯔꯒꯤ ꯋꯥꯁꯛ ꯆꯦꯠꯂꯤ ꯍꯣꯡꯕ ꯅꯥꯏꯗꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯁꯨꯋꯥ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝꯅꯤ ꯑꯩꯈꯣꯏꯕꯨ ꯄꯥꯞꯇꯒꯤ ꯀꯟꯕꯤꯕ ꯃꯄꯨꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞꯀꯤꯗꯃꯛ ꯁꯤꯕꯤꯗꯨꯅ ꯑꯔꯥꯟ ꯈꯨꯕꯝ ꯄꯤꯅꯕꯤꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯅꯥꯄꯜꯒꯤ ꯄꯥꯞ ꯀ꯭ꯔꯣꯁꯇ ꯁꯤꯕꯤ ꯏꯁꯣꯔꯗꯒꯤ ꯅꯤꯡꯇꯝꯕꯒꯤ ꯄꯥꯞ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯁꯤꯕꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯄꯥꯞ ꯑꯗꯨꯗꯒꯤ ꯀꯟꯕꯤ ꯃꯍꯥꯛ ꯑꯩꯈꯣꯏꯒꯤ ꯉꯥꯛꯊꯣꯛꯄꯗ ꯊꯥꯖꯕ ꯃꯇꯤꯛ ꯆꯥꯕ ꯏꯁꯣꯔ ꯑꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯄꯥꯞꯀ ꯂꯥꯟꯊꯦꯡꯅꯕꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯄꯤꯁꯤꯟꯕꯤꯗꯨꯅ ꯃꯍꯥꯛꯀꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯗ ꯊꯥꯖꯗꯨꯅ ꯄꯣꯊꯥꯕ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯆꯨꯡꯒꯣꯏꯅꯤ ꯑꯩꯈꯣꯏꯒꯤ ꯑꯔꯥꯟ ꯈꯨꯕꯝꯅꯤ ꯑꯔꯥꯟ ꯈꯨꯕꯝ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯐꯝꯗ ꯂꯩ ꯁꯦꯂꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯥꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯥꯏꯅꯤꯡꯉꯤꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯇꯝꯅꯤꯡꯉꯤꯕ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯌꯦꯡꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯌꯦꯛꯅꯕ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯉꯛꯀꯅꯨ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯂꯩꯇꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯄ ꯃꯇꯝꯗ ꯅꯍꯥꯛ ꯉꯛꯀꯅꯨ ꯑꯗꯨꯒ ꯄꯥꯞꯀꯤ ꯂꯥꯟꯐꯝ ꯑꯗꯨꯗꯒꯤ ꯃꯥꯏ ꯂꯩꯗꯨꯅꯁꯨ ꯆꯦꯟꯒꯅꯨ ꯅꯍꯥꯛꯀꯤ ꯄꯥꯡꯒꯜꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯅꯤ ꯁꯤꯡꯂꯨꯞꯀꯤ ꯃꯇꯦꯡ ꯂꯧꯕꯤꯌꯨ ꯄꯥꯞ ꯂꯥꯟꯊꯦꯡꯅꯅꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯍꯥꯏꯖꯕꯒ ꯂꯣꯏꯅꯅ ꯆꯦꯟꯁꯤꯜꯂꯨ ꯃꯔꯝꯗꯤ ꯃꯉꯣꯟꯗ ꯑꯩꯈꯣꯏ ꯏꯪꯅ ꯄꯣꯊꯥꯕ ꯉꯝꯃꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤ ꯄꯥꯞ ꯈꯨꯗꯤꯡꯃꯛ ꯑꯗꯨꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤ ꯄꯥꯞ ꯌꯥꯡꯅ ꯂꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕꯅꯤ ꯄꯥꯞ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯠꯇꯦ ꯄꯥꯞ ꯂꯥꯟꯊꯦꯡꯅꯍꯧꯗ꯭ꯔꯕꯗꯤ ꯄꯥꯞꯅ ꯑꯩꯈꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈꯤꯒꯅꯤ ꯑꯩꯈꯣꯏ ꯄꯥꯞꯁꯤ ꯀꯔꯝꯍꯥꯏꯅ ꯊꯕꯛ ꯁꯨꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯀꯔꯝꯍꯥꯏꯅ ꯊꯕꯛ ꯁꯨꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕꯁꯤ ꯌꯦꯛꯅꯕꯅ ꯄꯥꯞ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯁꯣꯔꯗꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯅꯕ ꯄꯥꯝꯕꯩ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯂꯥꯟꯊꯦꯡꯅꯕꯤꯌꯨ ꯏꯁꯣꯔꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄꯤꯌꯨ
ꯅꯣꯡꯉꯥꯟꯕꯒ ꯑꯣꯐꯤꯁꯀꯤꯗꯃꯛꯇ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯂꯦꯁꯟꯒꯤꯗꯃꯛꯇ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤ ꯃꯃꯥꯁꯤꯡꯅ ꯑꯉꯥꯡꯁꯤꯡꯕꯨ ꯀꯔꯝꯍꯥꯏꯅ ꯁꯦꯟꯅꯒꯗꯒꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯀꯔꯝꯍꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯔꯝꯅ ꯊꯕꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒ ꯏꯁꯤꯡꯒꯤ ꯑꯣꯔꯗꯔ ꯂꯥꯛꯄꯒꯤ ꯃꯔꯝꯅ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯊꯕꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ ꯇ꯭ꯌꯨꯁꯟ ꯃꯐꯝ ꯑꯃꯗꯒꯤ ꯑꯃꯗ ꯆꯠꯄ ꯃꯇꯝꯗ ꯊꯕꯛ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯆꯤꯜꯂꯤ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯊꯥꯅꯅꯕꯒꯤꯗꯃꯛꯇ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯇꯧꯔꯤꯕꯁꯤꯡꯗꯨꯅ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯕꯛ ꯆꯤꯜꯂꯤ ꯍꯣꯏ ꯏꯁꯥꯒꯤ ꯊꯧꯗꯥꯡ ꯃꯁꯛ ꯈꯪꯕꯁꯤꯡ ꯑꯗꯨ ꯑꯐꯕꯅꯤ ꯑꯗꯨꯕꯨ ꯕꯥꯏꯕꯜ ꯄꯥꯕꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯇꯨꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯈꯪꯗ꯭ꯔꯕꯗꯤ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯇꯥꯒꯗꯕ ꯅꯛꯂꯦ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯃꯇꯦꯡ ꯅꯤꯕꯤꯌꯨ ꯃꯍꯥꯛꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯃꯔꯝꯗꯤ ꯏꯁꯣꯔ ꯑꯩꯈꯣꯏꯒꯤ ꯍꯥꯏꯖꯕꯗ ꯄꯥꯎꯈꯨꯝ ꯄꯤꯕꯤꯕ ꯏꯁꯣꯔꯅꯤ ꯍꯞꯇꯥ ꯑꯃꯗꯒꯤꯅ ꯍꯞꯇꯥ ꯑꯃ ꯐꯥꯎꯕ ꯁꯦꯡꯂꯛꯄꯤ ꯏꯆꯤꯜ ꯏꯅꯥꯎꯒꯤ ꯍꯥꯏꯖꯅꯕ ꯃꯇꯝ ꯀꯥꯏꯊꯣꯛꯈꯤꯗꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯗ ꯁꯔꯨꯛ ꯌꯥꯃꯤꯟꯅꯈꯤꯗꯕꯁꯤꯡ ꯃꯔꯝꯗꯤ ꯊꯕꯛ ꯆꯤꯟꯕꯁꯤꯡ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯌꯦꯛꯅꯕꯅ ꯅꯍꯥꯛꯄꯨ ꯂꯥꯏꯅ ꯈꯨꯗꯨꯝ ꯆꯟꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯅꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯦꯡꯂꯛꯀꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯒꯤ ꯃꯇꯦꯡ ꯂꯧꯕꯤꯌꯨ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕꯒꯤ ꯃꯇꯝꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯐꯪꯕ ꯃꯇꯝꯗ ꯐꯣꯟ ꯍꯥꯡꯗꯣꯛꯇꯨꯅ ꯐꯣꯟ ꯌꯦꯡꯉꯦ ꯃꯗꯨꯅ ꯑꯊꯦꯝꯕꯅ ꯑꯃꯁꯨꯡ ꯌꯦꯛꯅꯕꯗꯨꯅ ꯑꯩꯈꯣꯏꯕꯨ ꯄꯣꯊꯥꯕꯒꯤ ꯃꯐꯝ ꯑꯗꯨ ꯂꯥꯟꯅ ꯆꯤꯡꯅꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯤꯠꯀꯤ ꯑꯄꯥꯝꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯊꯃꯣꯏꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯤꯡ ꯑꯗꯨꯗ ꯄꯣꯊꯥꯐꯝ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯥꯟꯅ ꯆꯤꯡꯕꯤꯅꯕꯅꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯄꯣꯊꯥꯐꯝꯗꯤ ꯖꯤꯁꯨ ꯅꯠꯇꯅ ꯂꯩꯇꯦ ꯅꯤꯡꯁꯤꯡꯕꯤꯌꯨ ꯃꯍꯥꯛꯀꯤ ꯀ꯭ꯔꯣꯁ ꯅꯍꯥꯛꯀꯤ ꯄꯥꯞ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯀ꯭ꯔꯣꯁꯇ ꯁꯤꯕꯤꯈꯤꯕꯅꯤ ꯅꯍꯥꯛꯀꯤ ꯄꯥꯞꯀ ꯏꯁꯣꯔꯒ ꯂꯥꯟꯊꯦꯡꯅꯕ ꯑꯗꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯄꯥꯟꯅ ꯏꯪꯊꯕ ꯄꯤꯅꯕꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯊꯥꯐꯝ ꯑꯁꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯉꯣꯟꯗꯅꯤ ꯃꯗꯨꯒꯤ ꯄꯣꯊꯥꯕꯒꯤ ꯃꯇꯝ ꯂꯩꯇꯕ ꯇꯥꯔꯒꯗꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯒꯣꯁꯄꯦꯜ ꯅꯤꯡꯁꯤꯡꯕꯤꯌꯨ ꯀ꯭ꯔꯣꯁ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯕꯤꯌꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯗ ꯄꯣꯊꯥꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯌꯦꯛꯅꯕ ꯄꯥꯞꯁꯤꯡ ꯑꯗꯨ ꯈꯪꯗ꯭ꯔꯕꯗꯤ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯗꯨ ꯄꯥꯞꯅ ꯅꯍꯥꯛꯀꯤ ꯃꯤꯠ ꯇꯥꯡꯍꯜꯂꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯕꯤꯌꯨ ꯏꯁꯣꯔꯗ ꯆꯪꯖꯕꯤꯌꯨ ꯏꯁꯣꯔꯗ ꯍꯥꯏꯖꯕꯤꯌꯨ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯕꯤꯌꯨ ꯑꯔꯣꯏꯕꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯗꯦꯕꯤꯠꯀꯤ ꯃꯆꯥꯅꯨꯄꯥ ꯙꯔꯃ ꯆꯦꯟꯕ ꯅꯤꯡꯊꯧꯅꯤ ꯃꯍꯥꯛ ꯑꯆꯨꯝꯕꯗ ꯋꯥꯌꯦꯜꯂꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯔꯕꯗꯤ ꯅꯍꯥꯛ ꯖꯤꯁꯨꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤ ꯅꯤꯡꯊꯧꯅ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯍꯧꯔꯛꯄ ꯃꯤꯁꯤꯡ ꯃꯍꯥꯛꯅ ꯂꯦꯝꯅ ꯊꯥꯗꯦ ꯃꯍꯥꯛꯀꯤ ꯃꯊꯛꯇ ꯄꯥꯟꯒꯗꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨꯒꯤ ꯃꯥꯡꯗ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯆꯪꯖꯔꯛꯄ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕꯅꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄꯗ ꯅꯈꯣꯏ ꯃꯇꯤꯛ ꯆꯥꯗꯦ ꯃꯔꯝ ꯑꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯗꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯞꯇꯒꯤ ꯄꯨꯛꯅꯤꯡ ꯍꯣꯡꯗꯨꯅ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯤꯌꯨ ꯃꯔꯝꯗꯤ ꯃꯍꯥꯛ ꯙꯔꯃ ꯆꯦꯟꯕ ꯏꯁꯣꯔꯅꯤ ꯃꯍꯥꯛ ꯙꯔꯃ ꯆꯦꯟꯕ ꯅꯤꯡꯊꯧꯅꯤ ꯏꯁꯣꯔꯗ ꯍꯥꯏꯖꯁꯦ ꯏꯄꯥ ꯏꯁꯣꯔ ꯗꯦꯕꯤꯠꯀꯤ ꯄꯨꯟꯁꯤꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯌꯦꯛꯅꯕꯅ ꯀꯣꯏꯁꯟꯗꯨꯅ ꯂꯩꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯏꯁꯣꯔꯅ ꯍꯥꯞꯄꯨ ꯀꯔꯝꯅ ꯊꯥꯖꯈꯤꯕꯒꯦ ꯍꯥꯏꯕꯗꯨ ꯉꯁꯤꯒꯤ ꯁꯥꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯉꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯄꯥꯞꯅꯩ ꯀꯣꯏꯁꯟꯗꯨꯅ ꯂꯩꯕ ꯄꯨꯟꯁꯤ ꯑꯁꯤꯗꯁꯨ ꯏꯁꯣꯔꯅ ꯍꯥꯡꯉꯣꯟꯗ ꯆꯦꯠꯅ ꯊꯥꯖꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯏꯁꯣꯔꯅ ꯍꯥꯟꯅ ꯄꯤꯅꯕꯤꯌꯨ ꯑꯩꯈꯣꯏꯗ ꯄꯥꯞ ꯂꯥꯟꯊꯦꯡꯅꯅꯕ ꯉꯝꯅꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨꯁꯨ ꯏꯁꯣꯔꯅ ꯍꯥꯟꯅ ꯄꯤꯅꯕꯤꯌꯨ ꯃꯔꯝꯗꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀ꯭ꯔꯣꯁꯇ ꯂꯥꯟꯊꯦꯡꯅꯕꯤꯈ꯭ꯔꯦ ꯃꯗꯨꯒꯤ ꯂꯥꯟꯊꯦꯡꯅꯕꯤꯈ꯭ꯔꯕ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯤꯡꯁꯤꯡꯗꯨꯅ ꯉꯁꯤꯁꯨ ꯄꯥꯞ ꯂꯥꯟꯊꯦꯡꯅꯅꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯑꯩꯈꯣꯏꯗ ꯄꯤꯅꯕꯤꯌꯨ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯍꯩꯅ ꯑꯆꯨꯝꯕꯅ ꯊꯕꯛ ꯁꯨꯕꯤꯌꯨ ꯍꯥꯏꯖꯕꯁꯤꯡ ꯑꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯡꯗꯅꯤ ꯑꯥꯃꯦꯟ